Moreh the restaurant hanglambadagi Karnataka gi Bengaluru the leiba mayumda hankhraga tamthiraba laina laichat asigi positive oibadahi hospital da laika narakhiba masagi sahi humputaruk lom surba miyo ado ngasi ayuk anganbada leikhidre aduga amana Delhi gi lanai hospital amada nurse oina thabak tawbi maitai nupi amasu tamthiraba laina laichat asina positive oiramba thengnare amaromda nahan makhai mapanda leiruraga handakta Manipur da halakpa miyo ama Kangla tombi da leiba yumda halakpada miyamna sangba yaroi haina iho horakre Bengaluru dagi phangba paw amana hai haukiba mastara ni thoida Manipur gi Moreh dagi hankhraga matungda janta curfew pangthokadba numit nini gi mamangda mahak Bengaluru south ta leiba masanupi gi manakta chatki masa nungaitre haiduna April gi hogalakpada mahak Bengaluru da leiba Baptist Hospital da matam khara layengduna laiki matamdu da mahak tamthiraba laina laichat asigi positive oire haiba khangba ngamki madugi matungda mahak Victoria Hospital campus ta leiba Trauma Care Center da makhata na layengki mahaki anabagi phibam phachilaktabadagi haukiba April 10 da ICU da pusinbaga loinana ventilator support piraga lairkhibani amaromda masagi sahi kunthani thoirom surbi Delhi da leiba Max Hospital da nurse oibi Imphal dagi nupi amasu tamthiraba laina laichat asigi positive oikhre mahak tharaga hospital asida nurse oina thabak tawbi maitai nupi ani positive oire hospital asigi doctor amadi nursing mathang positive oirambadagi mahak su test tawga yenglubani mahaki laboratory investigation report ki matungina tamthiraba laina laichat asigi test tawnabagi sample ado April 10 gi ayuk ki phung 10 thoirom tabada laukibani marak asida Silguri da numit 15 ni romgi mamangda chatluraga halakhiba Kangla tombi dagi Raja Saha koba masagi sahi kunmari rom surba miyo ama ngasi RIMS ki ambulance amada haplaga thilubada khulgi miyamna thamlamba yaroi haiduna irang horakre adu mahak RIMS Hospital la layang laba matung tamthiraba laina laichat asigi test tawbuda leitre haiduna mayumda quarantine tawruga matam khara laina naba khanganba seron puthoklaba matungda miyamna mahak pu thinglambada tokhe hai amaromda tamthiraba laina laichat asina maram oiduna mau jiribam amadi Jesami state government na thingjin khraba matungda government na miyoibagi minungsi yengduna naba amadi mahak loinaba sing sanghanbagi thabak chatharabasu masida lana sina payabagi oithokpa leibana anaba singna Manipur da sanglakpa yanabagi chana pathapsing Manipur government ki home department semkhre Manipur government ki special secretary home Ais Jan Prakash na ko yekpiduna ngasi thokiba office memorandum amagi matungina Manipur da sanglaknaba permission lawgadaba anabado indoor patient oina hospital da layengba oigadabani loinana hospital aduna maram chana discharge tawgadabani Manipur da sangnaba permission ado lakadoriba numit nini gi mamangda mari lenaba che changa loinana home department ta pisillaga lawgadabani government ki aiba permission yawdrabadi changlakpa yaroi ambulance ki driver yaudana anabado ga loinana atopa miyoi ama khaktamak changbagi ayaba pigani miyoi ani amadi driver ado entry point ta medical team amana examine tawgani makhoina Manipur yorlaga home quarantine tawduna laigadabani aduga driver aduna Manipur dagi natrabadi anabado thadarlaga khudakta Manipur thadoktuna satchigadabani haina sanapathapsing adudi yauri arobada pawbilai news reader gi video yengbirib khutingmakbu thagachari